ꯐꯖꯕꯒꯤ ꯋꯥꯅꯤ, ꯌꯦꯡꯕꯗ ꯃꯥꯏꯊꯣꯡꯗꯨ ꯅꯨꯄꯥ ꯃꯟꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯇꯛꯅ ꯂꯩꯖꯕꯒꯤ ꯋꯥꯅꯤ, ꯌꯥꯍꯤꯞꯀꯗꯤ ꯊꯤꯈ꯭ꯔꯕ ꯔꯣꯖꯔꯅꯤ꯫ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯈꯩ ꯅꯨꯄꯤꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯨꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ 5 AM-ꯗ ꯈꯤꯡꯂꯛꯄ ꯑꯦꯂꯥꯝꯗꯨ ꯉꯁꯤꯁꯨ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯘꯔꯤ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯒꯩ ꯈꯤꯡꯂꯛꯏ꯫ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯣꯟꯗꯨ ꯃꯤꯀꯞ ꯁꯥꯊꯣꯔꯛꯏ꯫ ꯔꯣꯖꯔꯁꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯔꯣꯖꯔꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯇꯣꯟꯅ ꯃꯃꯤꯠꯇꯨ ꯂꯥꯎꯈ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯕ ꯔꯣꯖꯔꯗꯨ ꯐꯃꯨꯡꯗꯒꯤ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯈꯤ꯫ ꯇꯣꯟꯁꯨ ꯅꯥꯀꯟ ꯑꯃꯗ ꯁꯠ ꯀꯨꯝꯊꯔꯛꯏ꯫ ꯇꯣꯟ ꯉꯛꯅ "ꯁꯔ" ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯟꯒꯗꯨ ꯆꯦꯛ ꯇꯧꯖꯩ꯫ ꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯔꯣꯖꯔꯅ ꯈꯪꯂꯗꯨꯅ "ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯇꯧꯗꯦ, ꯄ꯭ꯔꯣꯃꯤꯁ." ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯔꯣꯖꯔꯁꯨ ꯊꯣꯛ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯏ꯫ ꯇꯣꯟꯁꯨ ꯉꯛꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ꯫ ꯔꯣꯖꯔꯗꯤ ꯍꯧꯒꯠꯄ ꯏꯀꯥꯏꯗꯅ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩ, ꯃꯃꯥꯏꯗꯨꯁꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯂꯩ꯫ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯍꯣꯠꯂꯒ "ꯀꯩꯅꯣꯅꯦ, ꯑꯩ ꯐꯃꯨꯡꯗ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯕꯗꯨꯗ, ꯑꯗꯣ ꯑꯩ ꯅꯥꯀꯟꯗ ꯇꯥꯁꯤꯜꯂꯒ ꯇꯨꯝꯖꯕꯅꯦ, ꯂꯥꯟꯅ ꯂꯧꯅꯨꯀꯣ." ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯔꯣꯖꯔꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ "ꯋꯥꯁꯔꯨꯝꯁꯦ ꯑꯩ ꯍꯥꯟꯅ ꯆꯪꯂꯨꯔꯒꯦ." ꯑꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯀꯥꯗꯒꯤ ꯊꯣꯔꯛꯏ, ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯟꯈꯤ ꯃꯤꯔꯔꯗꯨꯗ ꯌꯦꯡꯂꯒ꯫ ꯑꯩꯗꯤꯕ ꯃꯇꯣꯝꯇ ꯃꯀꯣꯛꯇꯨꯗ ꯀꯛꯁꯤꯟ ꯍꯛꯆꯩ꯫ ꯀꯩꯅꯣ ꯑꯩꯅ ꯌꯨꯁꯨ ꯊꯛꯇꯅ ꯉꯔꯥꯡ ꯉꯥꯎꯔꯝꯃꯤꯁꯤꯅ? ꯑꯩꯕꯨ ꯇꯣꯟ ꯎꯕ ꯉꯝꯈꯤꯗ꯭ꯔꯣ? ꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯁꯣꯝꯗ ꯇꯣꯟꯅ "ꯍꯣꯏꯗ, ꯀꯩꯗꯧꯋꯤꯒꯦ, ꯑꯩꯈꯣꯏ ꯑꯕꯥꯁꯀꯁꯨ ꯍꯦꯛ ꯍꯦꯛ ꯇꯨꯝꯃꯤꯕꯨ." ꯑꯗꯨ ꯍꯥꯏꯔꯒ ꯐꯃꯨꯡꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯔꯣꯖꯔꯗꯤ ꯋꯥꯁꯔꯨꯝꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯇꯣꯟꯅ "ꯁꯔ." ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯔꯣꯖꯔ ꯇꯥꯔꯗꯨꯅ ꯇꯞꯅ ꯊꯣꯔꯛꯏ꯫ "ꯉꯥꯏꯈꯣ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯁꯨ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯗ ꯊꯣꯡ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯣꯖꯔ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ "ꯁꯦ." ꯔꯣꯖꯔꯅ ꯄꯤꯔꯛꯂꯤꯕ ꯕ꯭ꯔꯁ ꯑꯍꯟꯕꯗꯨ ꯇꯣꯟꯁꯨ ꯂꯧꯔꯝꯃꯤ꯫ "ꯊꯦꯡꯛ ꯌꯨ." ꯔꯣꯖꯔ ꯑꯗꯨ ꯄꯤꯔꯝꯂꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯟꯁꯨ ꯋꯥꯁꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ "ꯑꯣꯏꯃꯥ, ꯀꯩꯅꯣ, ꯊꯤ ꯐꯥꯏꯐꯝ ꯐꯥꯎ ꯍꯦꯛ ꯐꯖꯩ꯫ ꯑꯌꯥ, ꯌꯥꯝ ꯅꯥꯜꯂꯦ." ꯇꯣꯟꯗꯨ ꯋꯥꯁꯔꯨꯝꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯥꯔꯇꯞꯇꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ "ꯁꯤꯗꯒ ꯏꯔꯨꯖꯔꯗꯤ ꯁꯛꯀꯁꯦ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ." ꯇꯣꯟꯁꯨ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕꯗꯨꯗ ꯔꯣꯖꯔꯅꯗꯤ ꯋꯥꯈꯜꯗ "ꯃꯥꯁꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯊꯣꯛꯂꯛꯇ꯭ꯔꯦ. ꯑꯩꯕꯨ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯏꯇꯣꯝꯇ ꯆꯥꯗ꯭ꯔꯥ? ꯃꯥꯅ ꯑꯃꯨꯛ ꯀꯩ ꯈꯟꯈꯤꯅꯤ?" ꯔꯣꯖꯔꯁꯨ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯗꯈꯩ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯅꯨꯡꯗꯅ ꯇꯣꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯁꯛꯇꯅ ꯏꯔꯨꯖꯗꯅ ꯂꯩ꯫ ꯔꯣꯖꯔꯅ ꯊꯣꯡꯗꯨ ꯊꯤꯟꯒꯦ ꯇꯧꯕꯒ ꯇꯣꯟꯅ ꯏꯁꯩ ꯁꯛꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ "ꯇꯣꯟ, ꯇꯣꯟ." ꯇꯣꯟ ꯄꯥꯈꯠꯅ "ꯑꯣꯏꯃꯥ, ꯁꯔ, ꯀꯩꯗꯧꯔꯒꯦ? ꯆꯪꯂꯛꯀꯅꯨꯀꯣ, ꯑꯩ ꯏꯔꯨꯖꯔꯤ." ꯔꯣꯖꯔ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ "ꯍꯣꯏ." ꯔꯣꯖꯔ ꯑꯃꯨꯛ ꯐꯠꯆꯠꯈ꯭ꯔꯦ꯫ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯂꯒ ꯂꯩ꯫ "ꯑꯩꯕꯨ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯔꯁꯤꯔꯅꯦ?" ꯇꯥꯟꯖꯥꯗꯨꯗ ꯔꯣꯖꯔꯒꯤ ꯃꯄꯥ ꯐ꯭ꯔꯥꯟꯁꯇ ꯂꯩꯕꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ꯫ "ꯄꯥꯕꯨꯡ." ꯔꯣꯁꯟꯅ "ꯑꯩ
ꯆꯥ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯔꯥꯖꯅ ꯉꯔꯥꯡ ꯕꯣꯝ ꯄꯣꯈꯥꯏ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯛꯏꯅꯦ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯅꯣꯏ ꯃꯃꯥ ꯄꯥꯏꯍꯜꯂꯛꯀꯦ ꯍꯣꯏ ꯄꯥꯕꯨꯡ ꯔꯣꯁꯅꯤꯅ ꯏꯆꯥ ꯃꯃꯥꯗꯤ ꯄꯥꯈꯠꯄꯗ ꯌꯥꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯑꯗꯨꯝ ꯀꯟꯗꯅ ꯂꯩꯔꯕꯅꯤ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯑꯣꯗꯅ ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯂꯨ ꯑꯁ ꯃꯃꯥ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯨꯗ ꯂꯩꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯥꯛꯇ꯭ꯔꯣ ꯂꯩ ꯄ꯭ꯔꯤꯟꯁꯇꯤ ꯆꯥꯎꯔꯝꯃꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯝ ꯍꯦꯟꯕꯗ ꯅꯆꯦꯁꯦ ꯋꯥꯔꯕꯅꯤ ꯅꯚꯥꯏꯅꯁꯨ ꯃꯆꯥꯗꯣ ꯑꯗꯨꯃꯇꯪꯅꯤꯅ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯂꯝꯕꯨꯗꯤ ꯈꯔ ꯍꯦꯟꯕꯅꯤ ꯆꯥꯎꯔꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ ꯅꯣꯏꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯦꯀꯣꯕ ꯅꯕꯥꯅꯤꯅ ꯍꯦꯟꯕ ꯂꯝꯁꯤꯗꯤ ꯔꯦꯀꯣꯔꯗꯅꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯁ ꯌꯥꯏꯗ ꯑꯩꯗꯤ ꯖꯦꯀꯣꯕꯇꯧꯅꯗꯤ ꯂꯝꯗꯤ ꯍꯦꯟꯖꯔꯛꯇꯦ ꯃꯥꯅ ꯂꯝ ꯍꯦꯟꯕ ꯅꯪꯅ ꯃꯣꯂꯤ ꯅꯈꯨꯠ ꯌꯥꯝꯅ ꯂꯦꯡꯕ ꯂꯥꯏꯟ ꯑꯃꯃꯝꯅꯤ ꯈꯨꯠ ꯂꯦꯡꯕꯗꯨꯅꯕꯨ ꯆꯤꯞ ꯑꯣꯏꯖꯔꯤꯕꯅꯤ ꯖꯦꯀꯣꯕꯇꯨꯕꯨ ꯑꯃꯨꯛ USA ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯦ ꯁꯨꯇꯤꯡꯗꯨ USA ꯇꯧꯅꯤ ꯍꯥꯏꯕꯅꯦ ꯋꯥꯁꯤꯡꯇꯟꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯅꯤ ꯍꯥꯏꯔꯝꯕꯅꯦ ꯃꯤꯅ ꯐꯤꯂꯝ ꯀꯨꯝꯗꯅ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯣꯏꯈ꯭ꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅ ꯂꯩꯔꯣ ꯅꯠꯇꯦ ꯖꯦꯀꯣꯕꯅ ꯏꯆꯥꯗꯒꯤ ꯀꯩ ꯍꯦꯟꯒꯦꯕ ꯔꯥꯅꯤ ꯃꯥꯏ ꯍꯧꯅꯕꯤ ꯊꯝꯃꯒꯦ ꯇꯣꯟꯗꯤ ꯈꯪꯗꯕꯅꯤꯅ ꯏꯁꯩꯒ ꯁꯛꯂꯒ ꯊꯣꯛꯂꯛꯏ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯈꯧꯔꯛꯂꯦ ꯗꯪ 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 ꯍꯥꯏ ꯍꯦꯔꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯔꯣꯖꯔꯗꯤ ꯃꯃꯤꯠꯇ ꯂꯥꯎꯊꯣꯔꯛꯏ ꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯃꯌꯥꯗꯣ ꯀꯥꯔꯒ ꯂꯩ ꯔꯣꯁꯅꯤꯅ ꯀꯅꯥꯅꯣ ꯅꯨꯄꯤꯗꯣ ꯔꯣꯖꯔ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯇꯣꯟꯅ ꯁꯠ ꯐꯝꯖꯤꯜꯂꯛꯏ ꯁꯔ ꯅꯪꯒꯤ ꯋꯥꯁꯔꯨꯝꯁꯤꯗꯤ ꯄꯨꯔꯥ ꯗ꯭ꯔꯤꯝꯂꯦꯟꯅꯤ ꯋꯥꯈꯜꯒ ꯆꯤꯛꯅꯤꯡꯉꯥꯏ 이루가 생일로 돌해. 이자, 누비도 그나노 하이버니. 나때, 낭부 누비가 아힐리 야릭 미나라보. 아두구마다 시드리 아로이나 낭나 톰도 레이버 파마 나트로. 마니푸르다 누비가 누바가 아힐리 야릭 미나바 쩌나라보. 아스, 아이디 로에드나. 낭 레이모 캉이드나. रोशनी फोन फटका थत्रे रोजरसु फोन तुमिना थमी होई माई करीमता हाइजते सर ब्रेकफास्ट सेमबा नत्रगा आई सेमरो सोरा रोजर ना सेमबने अदुरी सावरसे होय तोंदु मशम चोली चोली इरुगलु सरुबगी संपु मनमदुने करीमता केदना अदुमना समना फजबदु उबदा माई माई ओनसिनदुना ब्रेकफास्ट सारिबदु रोजरदे यिंगनिंगलसु यिंगबा ngamjaramde तोंदी केशु कोइदबी ब्रेकफास्ट यामना हाउना चारम्मी रोजरसु तुमिना तोंदी यिंगबा हौरई तोंना कॉफी थकपदु उबदा रोजर बगर अदु साइडगे यिंगदुना लई वाखलदसु खंजै उन्थोंना फजख्रेदा अशिगनिको ngarang tuminayse tapna nolokpaduda tona sir kidorage roger nokhai nokluraga kai haiduino ngai khanjanai aduga makhutuna tonda thilai chumbalo ton machinda taithoksai kai thumba jasige यानी सर आई युमले चावरगे ओहलगे हारो होय आई थिंबिगे यानी ऑक्टोदा चक्रगे ओदो हौजिदि याखिरुये कईगे तामोइना होटल से ओपन तो हायरक्ट्रिये अस तामो पलागा निक्सिंगे तामोगे फोन नंबर अमता पियो फोन टेबल दा लेहरे होय चावल लोरेगा कॉल तोगे अनीदु चावलुरगा रोजरना यारी तमु आई फेंगलगे नंगसु नंगी फेंगजौ आइसु आइगी फेंगजगे
ꯔꯣꯖꯔ ꯅꯣꯛꯃꯤ ꯍꯣꯏ ꯇꯣꯟ ꯃꯥꯅ ꯆꯥꯔꯤꯕ ꯀꯣꯟꯗꯨ ꯐꯦꯡꯂꯒ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ ꯔꯣꯖꯔꯁꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯇꯣꯟꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯣꯛ ꯍꯥꯡꯂꯕ ꯍꯥꯡꯗꯦꯗ ꯈꯪꯁꯨ ꯈꯪꯗꯅ ꯐꯣꯟꯁꯦ ꯌꯥꯝ ꯐꯖꯩꯅ ꯌꯦꯡꯕꯅꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟꯗꯒꯤ ꯅꯨꯄꯤꯁꯦ ꯁꯔꯒꯤ ꯁꯥꯏꯔꯣ ꯑꯩꯈꯣꯏ ꯆꯦꯅꯦ ꯀꯥꯏꯗꯤ ꯁꯥꯏꯅꯣꯗ ꯋꯥ ꯅꯣꯏ ꯆꯦꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯏꯪꯂꯤꯁꯃꯦꯟꯁꯤꯅ ꯀꯅꯥ ꯃꯥꯏ ꯃꯆꯥ ꯅꯨꯄꯥꯅꯤ ꯇꯣꯟ ꯉꯛꯅ ꯅꯣꯏ ꯆꯦꯁꯦ ꯀꯥꯏꯗ ꯌꯨꯝ ꯄꯥꯟꯒꯦ ꯐ꯭ꯔꯥꯟꯁꯇ ꯕꯥꯄꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯁꯔ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯤ ꯅꯣꯏ ꯌꯨꯝꯗꯣ ꯀꯥꯏꯗꯩꯅꯣ ꯖꯦꯀꯣꯕ ꯍꯣꯏꯒ ꯌꯨꯝ ꯂꯣꯟꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯤꯇꯤꯖꯦꯟ ꯑꯣꯜꯂꯦ ꯃꯃꯥ ꯄꯥꯕꯨꯡꯁꯨ ꯐ꯭ꯔꯥꯟꯁꯇ ꯂꯩꯌꯦ ꯑꯩꯕꯨꯗꯤ ꯑꯣꯟꯗ꯭ꯔꯤꯀꯣ ꯃꯩꯇꯩ ꯑꯣꯏꯖꯔꯤ ꯑꯣ ꯑꯗꯣ ꯁꯔ ꯅꯪ ꯀꯥꯏꯗ ꯇꯝꯃꯛꯀꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯖꯦꯀꯣꯕ ꯑꯩꯈꯣꯏꯅꯤꯃꯛ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯑꯣ ꯁꯦ ꯇꯥꯃꯣꯒꯤ ꯅꯝꯕꯔ ꯍꯣꯏ ꯇꯣꯟꯅ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯂꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯤꯗꯤ ꯃꯣꯏ ꯁꯥꯏꯅ ꯐꯣꯟ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯝꯕꯗꯨꯗ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏꯕꯣꯏ ꯅꯤꯡꯗꯅ ꯍꯜꯂꯣ ꯑꯕꯦꯝ ꯀꯩꯗꯧꯔꯒꯦ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯇꯣꯟꯅ ꯇꯥꯃꯣ ꯍꯥꯎ ꯇꯥꯏꯌꯦ ꯑꯩꯅꯦ ꯑꯕꯦꯝ ꯅꯠꯇꯦ ꯇꯣꯟꯅꯦ ꯂꯤ ꯉꯛꯅ ꯏꯍꯦ ꯇꯣꯟ ꯍꯥꯏꯗꯤ ꯀꯅꯥ ꯑꯁ ꯂꯣꯏꯔꯦ ꯃꯤꯡꯐꯥꯎ ꯈꯪꯕꯤꯔꯝꯗ꯭ꯔꯦ ꯊꯥꯏꯅꯒꯤ ꯇꯣꯟꯗꯨꯔꯣ ꯍꯣꯇꯦꯜ ꯐꯪꯕꯤ ꯇꯣꯟꯗꯣ ꯑꯣ ꯁꯤꯠ ꯇꯣꯟ ꯁꯣꯔꯤ ꯑꯩ ꯉꯔꯥꯡꯁꯦ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯇꯅ ꯅꯪ ꯊꯤꯟꯕꯗꯣ ꯀꯥꯎꯔꯦ ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯌꯦ ꯉꯔꯥꯡ ꯂꯩꯑꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯏꯔꯥꯡ ꯊꯣꯔꯛꯀꯅꯤ ꯍꯟꯈꯤꯅꯨꯀꯣ ꯇꯥꯃꯣ ꯂꯥꯛꯑꯒ ꯊꯤꯟꯕꯤꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯗ ꯂꯩꯔꯤꯅꯣ 47ꯗ ꯂꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ 47 ꯑꯗꯨꯗꯤ ꯔꯣꯖꯔꯒꯤ ꯔꯨꯝ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯃꯥꯅꯤ ꯃꯥꯒ ꯂꯩꯌꯦ ꯂꯤ ꯉꯛꯅ ꯔꯣꯖꯔ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯏ ꯍꯜꯂꯣ ꯇꯥꯃꯣ ꯇꯣꯟꯒ ꯂꯩꯃꯤꯟꯅꯩꯔꯣ ꯀꯩꯅꯣꯅꯦ ꯇꯥꯃꯣ ꯂꯥꯟꯅ ꯂꯧꯅꯣ ꯅꯠꯇꯦ ꯔꯨꯝ ꯑꯍꯥꯡꯕ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯀꯩꯗꯧꯔꯕ ꯃꯇꯣꯝ ꯂꯩꯕ ꯀꯤ ꯍꯥꯏꯌꯦ ꯅꯣꯏꯅꯤ ꯀꯣꯏꯅꯩꯔꯣ ꯇꯥꯃꯣ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯀꯥꯏꯗꯩꯅꯣ ꯑꯁ ꯃꯁꯛꯄꯨꯗꯤ ꯀꯦꯇꯅ ꯐꯖꯕꯅꯦ ꯑꯁ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯥꯏꯅ ꯍꯣꯞ ꯆꯥꯕꯤꯔꯝꯃꯦ ꯑꯁ ꯈꯪꯗꯦꯗ ꯇꯥꯃꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯨꯝꯕꯁꯦ ꯑꯃꯨꯛꯇ ꯈꯪꯖꯔꯛꯇ꯭ꯔꯤ ꯑꯩꯅꯗꯤ ꯅꯇꯩꯃ ꯑꯣꯏꯒꯦ ꯈꯜꯂꯒ ꯃꯣꯂꯤ ꯂꯤꯁꯨ ꯂꯛꯅꯔꯛꯏ ꯔꯣꯖꯔꯁꯨ ꯃꯣꯂꯤ ꯑꯣꯏꯔꯅꯣ ꯂꯩꯗꯨꯗꯤ ꯏꯁ ꯑꯉꯥꯡꯁꯦ ꯌꯦꯡꯅꯤꯡꯍꯨꯜꯂꯛꯑꯕꯣ ꯁꯨꯃꯥꯏꯅ ꯇꯧꯕꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤꯅ ꯇꯥꯃꯣꯗꯤ ꯌꯥꯝ ꯈꯪꯉꯤꯀꯣ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯑꯗꯣ ꯉꯔꯥꯡ ꯃꯥꯗꯤ ꯀꯥꯏꯗ ꯇꯨꯝꯃꯤꯕ ꯐꯃꯨꯡꯗ ꯑꯣ ꯅꯪꯅ ꯁꯣꯐꯥ ꯑꯩꯁꯨ ꯐꯃꯨꯡꯗ ꯏꯍꯦ ꯀꯔꯤ ꯇꯣꯟ ꯉꯛꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ ꯐꯣꯟꯗꯨ ꯇꯥꯞ ꯃꯨꯜꯂꯒ ꯍꯜꯂꯣ ꯇꯥꯃꯣ ꯑꯩꯅ ꯐꯃꯨꯡꯗ ꯉꯁꯤꯈꯛ ꯇꯨꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯟꯅ ꯇꯨꯝꯖꯕꯅꯦ ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯁꯨ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦ ꯔꯣꯖꯔ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯂꯤꯅ ꯑꯁ ꯅꯣꯏ ꯋꯥꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯊꯝꯃꯒꯦ ꯇꯥꯃꯣ ꯂꯥꯟꯅ ꯂꯧꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯔꯣꯖꯔ ꯑꯃꯨꯛ ꯐꯣꯟꯗ ꯇꯥꯞ ꯃꯨꯜꯂꯒ ꯍꯜꯂꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯥꯅ ꯈꯪꯈ꯭ꯔꯦ ꯑꯗꯣ ꯊꯤꯒꯠꯂꯛꯑꯗꯤ ꯇꯣꯟꯅꯤ ꯍꯥꯏꯅꯨꯀꯣ ꯂꯤꯅ ꯀꯔꯤꯅꯣ ꯑꯁ ꯅꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯔꯣꯖꯔꯅ ꯂꯨꯍꯣꯡꯕ ꯇꯣꯟ ꯉꯛꯅ ꯇꯥꯃꯣ ꯑꯩꯗꯤ ꯁꯔ ꯄꯥꯝꯗꯦ ꯔꯣꯖꯔꯅ ꯑꯩ ꯄꯥꯝꯗꯦ ꯂꯤꯅ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯍꯪꯉꯣ ꯇꯥꯃꯣ ꯄꯥꯝꯕ꯭ꯔꯥꯌꯦ ꯇꯣꯟ ꯅꯣꯛꯃꯤ ꯃꯉꯛꯇꯨ ꯅꯣꯝꯃꯤ
ꯔꯣꯖꯔ ꯇꯣꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯥꯃꯣ ꯅꯪꯁꯨ ꯄꯥꯝꯗꯦ ꯊꯝꯃꯦ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯇꯣꯟꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯔꯣꯖꯔ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯃꯤ ꯅꯨꯄꯤ ꯂꯩꯖꯩꯗꯨꯗꯤ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯅꯪꯁꯦ ꯑꯁꯦꯡꯕꯒꯤ ꯇꯥꯃꯣ ꯄꯥꯝꯕ꯭ꯔꯣ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗꯒꯤ ꯄꯥꯝꯈ꯭ꯔꯦ ꯑꯣ ꯅꯨꯡꯁꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯄꯥꯝꯕꯒ ꯅꯨꯡꯁꯤꯕꯒ ꯈꯦꯠꯅꯩꯗꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯔꯛꯇꯧ ꯂꯩꯔꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯛꯀꯅꯤꯀꯣ ꯀꯩꯕꯣ ꯋꯥꯔꯤꯅꯤꯗ ꯑꯗꯨ ꯇꯥꯃꯣꯅ ꯏꯔꯥꯡ ꯇꯧꯔꯛꯄ ꯌꯥꯏ ꯂꯩꯈꯣ ꯍꯥꯏꯔꯛꯏ ꯂꯩꯌꯨ ꯑꯗꯣ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯩ ꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯦ ꯏꯔꯥꯡ ꯇꯧꯔꯛꯑꯗꯤ ꯍꯣꯇꯦꯜ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯇꯧꯅꯤꯌꯦ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯁꯨ ꯂꯩꯕꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ ꯑꯁ ꯇꯥꯃꯣꯅꯗꯤ ꯂꯥꯛꯀꯦ ꯑꯗꯨꯒ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯁꯥꯔ ꯀꯣꯔꯤꯌꯥꯒꯤ ꯀꯤꯝꯆꯤ ꯀꯤꯝꯕꯥꯝ ꯁꯦꯝꯕ ꯍꯩꯕ꯭ꯔꯥ ꯔꯣꯖꯔ ꯅꯣꯛꯐꯦꯠꯇꯧꯅ ꯂꯣꯏꯃꯛꯍꯩ ꯇꯝꯕꯤꯌꯨ ꯍꯥꯏꯔꯣ ꯇꯝꯕꯤꯌꯣ ꯑꯣꯀꯦ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯃꯄꯥꯟ ꯂꯝꯒꯤ ꯍꯩꯇꯕ ꯀꯌꯥ ꯀꯌꯥꯗꯨ ꯔꯣꯖꯔꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯊꯦꯜ ꯃꯈꯜ ꯃꯈꯜ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂ ꯐꯥꯎꯕ ꯔꯣꯖꯔꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯇꯣꯟꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯡ ꯊꯥꯛꯃꯤꯟꯅꯔꯝꯃꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯏ ꯔꯣꯖꯔꯅ ꯍꯪꯂꯨꯕꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯥ ꯔꯣꯖꯔꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯣꯝꯗꯗꯤ ꯀꯨꯛ ꯃꯌꯥꯝꯅ ꯉꯥꯏꯍꯧꯔꯦ ꯀꯁꯇꯃꯔ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯃꯊꯪ ꯃꯊꯪ ꯇꯧꯁꯤꯜꯂꯛꯑꯦ ꯔꯣꯖꯔ ꯃꯃꯤꯠꯇꯨ ꯍꯥꯏꯔꯞ ꯎꯏꯁꯤꯜꯂꯒ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯍꯣꯏ ꯁꯥꯔ ꯔꯣꯖꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯇꯣꯟ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯥꯍꯧꯔꯣ ꯑꯩꯗꯤ ꯄꯨꯡ ꯌꯥꯗ꯭ꯔꯦ ꯇꯣꯟ ꯉꯛꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯊꯣꯡ ꯍꯥꯡꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯇꯦꯜꯁꯤꯗ ꯇꯨꯔꯤꯁ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯣ ꯑꯗꯣ ꯑꯇꯣꯞꯄ ꯀꯨꯛ ꯃꯌꯥꯝ ꯂꯩꯗꯨꯗꯤ ꯂꯩꯔꯁꯨ ꯑꯩꯅ ꯇꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯑꯣꯔꯗꯔꯗꯤ ꯑꯩꯅꯅꯦ ꯁꯦꯝ ꯁꯥꯗꯣꯏꯁꯦ ꯑꯁ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯦ ꯋꯥꯅ ꯁꯦꯝ ꯁꯥꯖꯔꯒ ꯁꯥꯔ ꯆꯥꯔꯣꯏꯗꯕ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯗꯅ ꯂꯩꯔꯕꯅꯦ ꯅꯪꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯆꯥꯍꯧꯔꯣ ꯇꯣꯟ ꯇꯟꯗꯤ ꯃꯥꯟꯗꯦ ꯍꯣꯏ ꯁꯥꯔ ꯔꯣꯖꯔ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦ ꯇꯣꯟ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯅ ꯃꯊꯦꯜꯁꯤꯡꯗꯨ ꯆꯥꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯣꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯕꯗ ꯔꯣꯖꯔꯒꯤ ꯐꯣꯟ ꯑꯣꯏꯔꯝꯃꯤ ꯄꯥꯏꯗ ꯌꯥꯗꯕꯒꯤ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯖꯦꯀꯣꯕ ꯉꯛꯅ ꯀꯅꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯅꯦ ꯍꯥꯏꯗꯧꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯅꯪ ꯃꯣꯔꯅꯤꯡꯗ ꯇꯥꯔꯕꯣ ꯑꯩ ꯁꯥꯔꯒꯤ ꯔꯨꯝꯗ ꯂꯩꯌꯦ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟꯗꯨ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯖꯩ ꯑꯣꯏꯃ ꯖꯦꯀꯣ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯏ ꯇꯣꯟꯁꯨ ꯄꯥꯏꯗ ꯌꯥꯗꯕꯒꯤ ꯄꯥꯏꯔꯝꯃꯤ ꯖꯦꯀꯣꯕ ꯉꯛꯅ ꯔꯣꯖꯔꯒꯤ ꯔꯨꯝꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯇꯣꯟ ꯐꯣꯟꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯉꯒ ꯔꯣꯖꯔꯒ ꯇꯨꯃꯤꯟꯅꯔꯤꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕ ꯉꯛꯅ ꯅꯣꯏ ꯑꯅꯤ ꯀꯣꯏꯅꯩꯔꯣ ꯇꯣꯟꯁꯨ ꯎꯁꯤꯠꯇꯅ ꯔꯣꯖꯔꯒ ꯀꯣꯏꯅꯧ ꯍꯥꯏꯕ꯭ꯔꯥ ꯅꯌꯥꯝꯕꯒ ꯀꯣꯏꯅꯧ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯃꯤꯁꯇꯔ ꯍꯣꯔꯇꯦꯁ ꯖꯦꯀꯣꯕ ꯁꯥꯎꯅꯤꯡꯕꯣꯏ ꯉꯛꯄꯣꯏ ꯑꯩ ꯁꯛꯊꯤꯕꯤ ꯀꯨꯆꯨ ꯁꯦꯡꯗꯕꯤ ꯕꯣꯔꯥ ꯃꯅꯝ ꯆꯦꯟꯕꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯇꯣꯟ ꯑꯃꯨꯛꯁꯨ ꯎꯁꯤꯠꯇꯅ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯩ ꯄꯥꯝꯖꯤꯜꯂꯛꯏꯁꯤꯅ ꯑꯩ ꯆꯨꯁ ꯇꯧꯕꯒ ꯉꯝꯂꯣꯏꯀꯣ ꯅꯌꯥꯝꯕꯕꯨ ꯄꯥꯝꯒꯗ꯭ꯔꯥ ꯔꯣꯖꯔꯕꯨ ꯄꯥꯝꯒꯗ꯭ꯔꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ ꯅꯪꯗꯤ ꯄꯥꯝꯗꯦ ꯑꯩꯉꯣꯟꯗꯁꯨ ꯄꯥꯝꯁꯤꯜꯂꯛꯀꯅꯣ ꯌꯥꯕ ꯁꯪꯗꯕꯗꯣ ꯑꯩ ꯀꯨꯆꯨ ꯁꯦꯡꯗꯕꯤ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯕ ꯅꯪꯒꯨꯝꯕꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯥꯝꯕꯤꯗꯧ ꯅꯠꯇꯦ ꯐꯦꯁꯟ ꯍꯩꯇꯕꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯅꯪꯕꯨ ꯔꯣꯖꯔꯅ ꯄꯥꯝꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ
เจคอบน่ะสาวรกะที่ไม่ใส่ยังไงตอนสู้มีอุชิตาบซุ่มเห็นกันเลยนกเฟดก็ตัวรกะฝนดูดามามิดกระดูกูเฟดกาเฟดขับละกะในตามอดีไอ้คุยเดลุงดังจากกระจามินักริไอ้ตุกะงรางในรถเจกะไอ้เหี้ยริมินาบะถ้าจะตรกะมาซาดังง goodbye ตอนฝนดูฟัดกักทะเลฝนนี้สิเหตุการณ์ดินุ่งชีดับนักขายซ้อมเดินเจกบดูอะไรบปวดออกมาลากเดินลังคีท้าวพิมพ์มันน้ำจินบีพันอีกสิบปีลอยนิบีน้ำเลยมุขขึ้นดินะเจกบเองมันดูชิตาบะที่เชียงเกษเสียละ